ꯂꯝꯉꯥꯟꯕꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯋꯣꯟ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯥꯕꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯍꯜꯂꯣ, ꯇꯨꯝꯃꯕꯣ? ꯑꯁ ꯇꯨꯝꯕꯒ ꯂꯥꯏꯔꯤ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯁꯥꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯔꯖꯥꯠꯂꯣ? ꯏꯃꯥꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯅ ꯑꯩꯁꯨ ꯃꯊꯥꯅ ꯉꯥꯎꯔꯖꯥꯠꯅꯤ꯫ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯕꯣ? ꯑꯁ ꯉꯁꯤꯗꯣ ꯖꯤꯅꯥ ꯍꯣꯏꯗ ꯑꯩ ꯆꯥꯛꯀꯧꯋꯦꯕ, ꯑꯩ ꯕꯣꯔꯗꯤꯡ ꯆꯪꯉꯝꯗꯥꯏꯒꯤ꯫ ꯑꯗꯨꯗ ꯃꯣꯏ ꯃꯅꯝꯃꯅ ꯍꯥꯏꯕ, ꯁꯨꯃꯥꯏꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯕꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯀꯟꯁꯤꯞ ꯑꯣꯏꯕ ꯌꯥꯎꯏꯅ ꯍꯥꯏꯌꯦ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯑꯣꯏꯅꯩ ꯍꯥꯏꯌꯦ꯫ ꯑꯩ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦꯗ꯫ ꯑꯩ ꯍꯧꯖꯤꯛꯄꯨ ꯀꯟꯁꯤꯞ ꯑꯣꯏꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯁꯦꯅ ꯌꯥꯝ ꯍꯥꯏꯕꯅꯦꯕ, ꯅꯪꯅꯅꯦ ꯑꯁ ꯈꯪꯗꯦꯗ, ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏꯅꯦ, ꯑꯩꯉꯣꯟꯗꯅꯤꯅꯦ ꯍꯣꯡꯉꯛꯇꯣꯏ ꯃꯌꯥꯝꯁꯦ꯫ ꯕꯕꯥꯅ ꯃꯔꯣꯜ ꯑꯃ ꯖꯥꯠ ꯊꯤꯕꯅꯦ, ꯏꯆꯦꯅ ꯅꯤꯡꯕ ꯀꯥꯏꯍꯜꯂꯝꯕꯒꯤ꯫ ꯑꯩꯅ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯗꯅ ꯍꯔꯥꯎꯖꯗꯅ ꯇꯧꯔꯤꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯣꯏꯔꯗꯤ ꯑꯁ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ? ꯑꯁ ꯌꯥꯔꯦꯗ, ꯈꯜꯂꯨꯔꯅꯨ꯫ ꯍꯦꯛꯇꯅꯦ ꯀꯟꯁꯤꯞ ꯑꯣꯏꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯄꯪꯑꯣꯏꯗ ꯑꯣꯏ ꯌꯥꯄꯣꯠꯇꯦ, ꯂꯥꯡꯅꯨ꯫ ꯏꯅꯝꯃꯅ ꯍꯥꯏꯕꯗꯤꯅꯦ, ꯑꯃꯨꯛꯈꯛ ꯃꯔꯤ ꯊꯝꯅꯕꯗ ꯀꯩꯁꯨ ꯑꯣꯏꯔꯣꯏ, ꯃꯔꯤ ꯃꯌꯥꯝ ꯑꯃ ꯊꯝꯅꯗ꯭ꯔꯗꯤ ꯃꯔꯤ ꯃꯌꯥꯝ ꯊꯝꯅꯔꯀꯥꯟꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯃꯨꯛꯈꯛ ꯂꯩꯃꯤꯟꯅꯔꯁꯨꯅꯦ ꯀꯟꯁꯤꯞꯄꯨ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦ ꯏꯅꯝꯃꯅꯗꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯍꯥꯏꯁꯤꯅꯤꯀꯣ, ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯦꯁꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯦꯟꯁꯟ ꯄꯤꯔꯛꯑꯅꯨ꯫ ꯏꯃꯥ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯎ ꯌꯥꯗꯗꯅ ꯑꯣꯕꯗ ꯑꯗꯨꯒꯤꯅ ꯃꯔꯣꯜ ꯑꯃ, ꯁꯦꯟꯗꯣꯏꯒꯤꯅ ꯃꯔꯣꯜ ꯑꯃ, ꯊꯥ 3-4 ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯇꯕꯒꯤ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯃꯤꯅ ꯃꯔꯣꯜ ꯑꯃ, ꯑꯩ ꯃꯊꯥꯅ ꯀꯣꯛꯀꯁꯦ ꯁꯥꯕꯗ ꯂꯣꯏꯔꯖꯥꯠꯅꯤ꯫ ꯌꯥꯔꯦ ꯇꯨꯝꯃꯣ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈꯤ ꯈꯥꯕ꯫ ꯂꯝꯉꯥꯟꯕꯤꯗꯤ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯦ ꯃꯁꯥꯗꯣ, ꯃꯍꯥꯛ ꯃꯤꯔꯣꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯣ ꯇꯨꯝꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯃꯉꯣꯟꯗ ꯊꯣꯛꯑꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯂꯩꯀꯥꯏꯁꯤꯗ ꯋꯥ ꯂꯥꯎꯅꯕ, ꯏꯃꯥ ꯏꯄꯥꯅ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯗꯅ ꯈꯟꯖꯤꯟꯗꯨꯅꯇ ꯂꯩꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯥꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯉꯝꯒꯗꯕ ꯃꯐꯝꯗ ꯎꯅꯔꯔꯣꯏ꯫ ꯈꯥꯕꯅ ꯍꯥꯏꯔꯁꯨ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ, ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯥꯕꯕꯨ ꯎꯅꯔꯕꯁꯨ ꯃꯣꯏꯒꯤ ꯆꯤꯡꯌꯥꯗ ꯃꯃꯥꯟꯅꯕꯤꯒꯩꯒ ꯊꯣꯛꯑꯒ ꯎꯅꯕꯗꯒꯤ ꯍꯦꯟꯅ ꯁꯨꯡꯎꯟ ꯎꯅꯔꯔꯣꯏ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯈꯥꯕꯅ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯔꯛꯑꯒꯗꯤ ꯈꯥꯕꯒ ꯇꯣꯛꯅꯒꯦ ꯍꯥꯏꯕ ꯐꯥꯎ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ꯫ ꯁꯥꯎꯅꯤꯡꯕꯅꯤꯅ ꯈꯥꯕꯒꯤ ꯐꯣꯟ ꯏꯄꯥꯏ ꯄꯥꯏꯗ꯭ꯔꯦ, ꯃꯦꯁꯦꯖꯁꯨ ꯍꯟꯗ꯭ꯔꯦ꯫ ꯈꯥꯕꯁꯨ ꯃꯌꯨꯝꯒꯤ ꯇꯦꯟꯁꯟ ꯂꯩꯕꯒ ꯂꯝꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯒ ꯃꯥꯁꯨ ꯐꯣꯟ ꯏꯇꯧ ꯇꯧꯗ꯭ꯔꯦ꯫ ꯃꯕꯥꯅꯤ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯗꯅ ꯂꯝꯉꯥꯟꯕꯤ ꯕꯣꯔꯗꯤꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯣꯔꯗꯤꯡ ꯆꯪꯅꯔꯛꯄꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯨ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯩ, ꯋꯥ ꯂꯥꯡꯃꯤꯟꯅꯩ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯄꯨꯊꯣꯛꯑꯒ ꯆꯥꯃꯤꯟꯅꯩ꯫ ꯐꯥꯒꯤ ꯇꯧꯒꯟꯈ꯭ꯔꯕꯤ ꯂꯥꯡꯒꯟꯈ꯭ꯔꯕꯤ ꯄꯤꯡꯀꯤꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯅꯔꯨꯕꯁꯤꯕꯨ ꯅꯪꯒꯤ ꯁꯥꯏꯗꯣ ꯎꯅꯔꯛꯄ꯭ꯔꯣ, ꯊꯦꯡꯅꯔꯛꯄ꯭ꯔꯕ? ꯄ꯭ꯔꯣꯒ꯭ꯔꯥꯝ ꯗꯦꯠ ꯑꯗꯨꯗꯒꯤ ꯀꯣꯏꯕ ꯆꯠꯄ ꯇꯧꯅꯔꯛꯄ꯭ꯔꯕ? ꯍꯥꯏꯅꯁꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ ꯑꯩꯈꯣꯏꯗꯤ ꯀꯣꯏꯊꯔꯨꯔꯦ ꯀꯩꯅꯣ, ꯂꯣꯛꯇꯥꯛꯇ ꯀꯣꯏꯊꯔꯨꯔꯦ꯫ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗ ꯃꯣꯇꯣꯔ ꯕꯣꯠꯀ ꯇꯧꯃꯤꯟꯅꯗꯅ, ꯑꯗꯒꯤ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ, ꯃꯣꯃꯣ, ꯆꯧꯃꯤꯟ ꯀꯩꯀꯥ ꯈꯪꯗꯦꯗ ꯌꯥꯝ ꯆꯥꯃꯤꯟꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯋꯥꯔꯤꯁꯨ ꯅꯨꯡꯇꯤꯒꯤ ꯁꯥꯔꯛꯏ꯫ ꯑꯗꯣ ꯄꯤꯡꯀꯤ ꯅꯪꯗꯤ? ꯑꯩꯒꯤꯁꯨꯅꯤ ꯀꯩꯅꯣ, ꯕꯥꯔꯗꯦꯒ ꯇꯧꯈꯥꯏꯔꯤꯅꯤ ꯀꯩꯅꯣ, ꯍꯣꯇꯦꯜ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ꯫ ꯀꯦꯛꯀꯗꯣ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ, ꯀꯦꯛ ꯃꯊꯣꯜ 4ꯅꯦ ꯃꯥꯅ ꯑꯩꯒꯤ ꯀꯛꯄꯤꯔꯤꯁꯦ, ꯑꯗꯒꯤ ꯒꯤꯐꯀꯁꯦ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯄꯤꯔꯛꯏꯁꯦ꯫ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯕꯐꯦꯠꯅꯤ ꯇꯧꯒꯥꯏꯔꯤꯁꯦ꯫ ꯍꯣꯇꯦꯜꯗꯨꯗꯅꯦ ꯄꯨꯛꯂꯥꯡꯅꯤ, ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯕꯣ꯫ ꯑꯁ ꯈꯪꯗꯦ, ꯉꯔꯥꯡꯗꯤꯅꯦ ꯐꯅ ꯊꯦꯡꯉꯐꯥꯎ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯐꯥꯎ ꯑꯗꯨꯝ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯅ ꯂꯩꯉꯣ꯫ ꯍꯌꯦꯡ ꯆꯪꯒ꯭ꯔꯗꯕꯅꯤꯅ, ꯐꯣꯟ ꯄꯥꯏꯔꯔꯣꯏꯗꯕꯅꯤꯅ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯪꯒ꯭ꯔꯗꯕꯅꯤꯅ꯫ ꯑꯗꯣ ꯑꯌꯨꯛꯇꯨꯕꯨꯗꯤ ꯍꯣꯕꯦ ꯇꯧꯗꯅ ꯄꯥꯎꯒ ꯐꯥꯎꯅꯔꯛꯇ꯭ꯔꯦꯗ꯫ ꯑꯗꯣ ꯅꯣꯏ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯕ ꯁꯟꯗꯦꯒꯤ ꯄꯦꯔꯦꯟꯁ ꯃꯤꯠꯇ ꯂꯣꯏ ꯍꯥꯏꯅꯔꯝꯕ ꯅꯠꯇ꯭ꯔꯣ, ꯅꯣꯏ ꯁꯥꯏꯗꯨꯗ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯝꯃꯦ, ꯑꯗꯨꯗꯤ ꯁꯣꯏꯗꯕꯤ ꯂꯥꯛꯅꯤꯌꯦ꯫ ꯑꯗꯣ ꯂꯝꯉꯥꯟꯕꯤ, ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ, ꯀꯩꯗꯧꯔꯒꯦ? ꯊꯦꯡꯅꯔꯛꯇ꯭ꯔꯣ? ꯅꯪꯒꯤ ꯁꯥꯏ ꯂꯥꯛꯑꯔꯣꯏꯗ꯭ꯔꯕ? ꯈꯪꯗꯦꯗ, ꯃꯣꯏ ꯃꯃꯥ ꯌꯥꯝ ꯀꯟꯅ ナꯗꯅꯅꯦ ꯑꯩꯗꯤ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯔꯒ ꯂꯥꯛꯑꯦꯗ꯫ ꯊꯦꯡꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯃꯣꯏ ꯃꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯅ, ꯑꯗꯨꯅ ꯑꯩ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯔꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ, ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯁꯥꯁꯦ ꯇꯦꯟꯁꯟ ꯑꯃ ꯏꯔꯩ ꯂꯩꯕꯗꯧꯅ ꯇꯧꯋꯦꯕ, ꯏꯍꯩ ꯍꯩꯅꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯒꯤ ꯖꯦꯅꯤꯐꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤꯅꯦ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯁꯥꯏꯒ ꯑꯝꯇ ꯂꯥꯛꯑꯔꯣꯏ ꯏꯕꯦꯝꯃ,
ꯄꯨꯡ ꯆꯥꯏꯅꯈ꯭ꯔꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏ ꯆꯥꯏꯅꯩꯅꯣ ꯍꯥꯏꯔꯛꯎꯅꯦ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯍꯣꯏ ꯏꯕꯦꯝꯃ ꯀꯣꯏꯕ ꯆꯠꯂꯦ ꯑꯗꯨꯒꯅꯦ ꯔꯦꯁꯇꯨꯔꯦꯟꯇ ꯆꯪꯉꯦ ꯑꯗꯨꯒ ꯍꯦꯛꯇ ꯀꯣꯜꯂꯛꯄꯩ ꯋꯥꯅꯤꯁꯦ ꯈꯣꯏꯗꯧꯋꯦ ꯁꯥꯎꯒꯠꯂꯛꯇꯅꯅꯦ ꯑꯩꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯄꯅꯤꯁꯦ ꯑꯗꯨꯒꯨꯝꯕꯒ ꯌꯥꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯅ ꯑꯩꯅ ꯆꯪꯉꯣꯏꯁꯦꯅ ꯍꯥꯏꯕꯅꯦꯕ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯑꯗꯨꯁꯨ ꯃꯥꯅ ꯑꯣꯄꯟꯅꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯒꯗꯕꯅꯦꯅ ꯄꯨꯁꯤꯜꯂꯦ ꯑꯗꯨꯒ ꯃꯅꯨꯡ ꯌꯧꯔꯒꯗꯤ ꯀꯦꯕꯤꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯄꯨꯡꯃꯝꯃꯝꯕ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯅꯅꯦ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯅꯛ ꯅꯛꯅ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨꯒ ꯁꯠ ꯍꯦꯛꯇ ꯀꯣꯜꯂꯛꯄꯅꯦ ꯃꯤ ꯆꯪꯕꯒ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯈꯨꯅꯤꯡꯁꯤꯅ ꯊꯤꯟꯖꯟꯕꯅꯦ ꯏꯟꯊꯣꯛꯄꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯤꯔ ꯑꯩꯁꯦꯅ ꯆꯠꯂꯣꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄꯅꯦ ꯃꯥꯅ ꯑꯩꯁꯦ ꯇꯥꯟꯅꯩ ꯐꯥꯏ ꯈꯨꯠꯀ ꯆꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯂꯩꯁꯥꯕꯤꯒꯤ ꯈꯨꯠꯇ ꯅꯪꯅ ꯄꯥꯏ ꯌꯥꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯂꯝꯆꯠ ꯂꯨꯗꯕ ꯅꯨꯄꯥꯒ ꯀꯣꯏꯅꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯇꯨꯀꯠꯆꯩ ꯅꯪꯒꯨꯝꯕꯁꯤꯗꯤꯅ ꯃꯃꯥꯏꯗꯨꯗ ꯇꯤꯟ ꯁꯤꯆꯟꯕꯅꯦ ꯑꯗꯨꯒ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯂꯥꯏꯟꯗ ꯂꯥꯛꯄ ꯑꯣꯛꯇꯣ ꯑꯃꯗ ꯇꯣꯡꯉꯒ ꯍꯦꯛ ꯂꯥꯛꯄꯅꯦ ꯃꯥ ꯏꯀꯥꯏ ꯍꯧꯔꯕꯅꯦ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯌꯥꯝꯄꯣꯠꯇꯦꯗ ꯍꯦꯛꯇ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯣꯏꯅꯒ ꯍꯥꯏꯔꯤꯉꯩ ꯑꯩꯈꯣꯏꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯔꯗꯤꯅꯦ ꯁꯤꯗ ꯑꯗꯨꯝ ꯁꯣꯏꯕꯖꯥꯠꯅꯤ ꯑꯩꯁꯨꯅꯦ ꯅꯍꯥꯟ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯗꯅꯦ ꯃꯥꯅ ꯈꯨꯠ ꯄꯥꯏꯔꯛꯏꯕ ꯑꯩꯅ ꯄꯥꯏꯔꯛꯀꯅꯨ ꯍꯩꯅꯗꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯈꯨꯠ ꯄꯥꯏꯕꯕꯨ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯕꯁꯦ ꯁꯨꯃꯥꯏ ꯂꯣꯏ ꯅꯛꯁꯤꯟꯅꯔꯕꯅꯦꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯝꯗꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯈꯖꯥꯏꯁꯤꯗ ꯀꯤꯁ ꯇꯧꯁꯜꯂꯛꯄꯩ ꯋꯥꯅꯤꯗ ꯑꯩꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯄꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯀꯅꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯣꯏꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯉꯥꯡꯊꯠꯄꯅꯦꯃꯤ ꯑꯗꯨꯗꯩ ꯃꯥꯁꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯩ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯍꯜꯂꯛꯄꯗꯒꯁꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯔꯛꯇꯦ ꯑꯗꯨꯒ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯁꯨꯅꯦ ꯑꯩ ꯄꯥꯏꯗꯦ ꯇꯦꯛꯁ ꯊꯥꯔꯛꯑꯁꯨ ꯍꯟꯗ꯭ꯔꯦ ꯑꯗꯨꯗꯩ ꯃꯥꯁꯦ ꯂꯥꯟꯖꯔꯦꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯍꯥꯏꯖꯔꯛꯇꯅ ꯑꯗꯨꯗꯩ ꯃꯈꯨꯠꯀꯗꯣ ꯕ꯭ꯂꯦꯠꯅꯒ ꯂꯦꯟꯊꯠꯇꯅ ꯚꯤꯗꯤꯑꯣꯒ ꯊꯥꯔꯛꯑꯦ ꯋꯥꯆꯞꯇ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕꯩ ꯍꯥꯏꯕꯅꯦ ꯅꯪꯗꯤ ꯂꯝꯆꯠ ꯌꯥꯝ ꯁꯦꯡꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯑꯩꯗꯤ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯗꯤ ꯌꯥꯁꯤꯟꯅꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨꯀꯣ ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯄꯒꯗꯤ ꯌꯥꯔꯣꯏꯕ ꯑꯩꯉꯣꯟꯗꯗꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯂꯝꯉꯥꯟꯕꯤ ꯃꯨꯟꯅ ꯇꯥꯏ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯁꯨ ꯊꯤꯅ ꯉꯥꯡꯉꯝꯃꯁꯨ ꯐꯒꯗꯕꯅꯤ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯑꯝꯃꯁꯨ ꯐꯒꯗꯕꯅꯤꯅ ꯈꯜꯂꯛꯏ ꯑꯗꯨꯗꯩ ꯖꯦꯝꯁ ꯍꯣꯏꯗ ꯎꯅꯁꯦ ꯍꯥꯏꯕꯗꯣ ꯌꯥꯔꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯤ ꯎꯅꯔꯝꯃꯒꯁꯨ ꯃꯥꯅ ꯀꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯒ ꯊꯣꯡꯗꯣ ꯀꯣꯛꯈꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯑꯝꯃꯁꯨ ꯐꯒꯗꯕꯅꯤꯅ ꯄꯪꯈꯟꯗ ꯈꯜꯂꯤ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯃꯍꯥꯛ ꯊꯥ ꯂꯦꯞꯄꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯅ ꯂꯥꯡꯇꯛꯅꯔꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯑꯦ ꯃꯥ ꯀꯔꯤꯝꯇ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯁꯦꯜꯐ ꯁ꯭ꯇꯗꯤꯒꯤ ꯃꯇꯝꯗꯁꯨ ꯃꯥ ꯋꯥꯔꯗꯦꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯃꯣꯏꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯗꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯃꯃꯥꯡꯗ ꯊꯝꯃꯦ ꯑꯗꯨꯒ ꯋꯥꯈꯜꯅ ꯑꯃꯗ ꯂꯩꯔꯦ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯃꯁꯥꯗ ꯄꯥꯈꯠꯂꯒꯗ ꯑꯗꯨꯝ ꯂꯩꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯁꯣꯝꯗꯅ ꯈꯥꯕ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯃꯃꯥ ꯑꯅꯥꯕ ꯀꯟꯖꯜꯂꯛꯄꯗꯒꯤ ꯃꯊꯥ ꯁꯥꯅꯩ ꯃꯃꯥꯗꯣ ꯄꯨꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯩ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕꯅꯦ ꯑꯅꯥ ꯑꯌꯦꯛꯀꯤ ꯁꯦꯕꯥ ꯇꯧꯕꯅꯦ ꯈꯥꯕꯁꯨ ꯃꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯏ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩ ꯂꯝꯉꯥꯟꯕꯤꯒꯁꯨ ꯄꯥꯎ ꯐꯥꯎꯅꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯥꯎꯅꯗ꯭ꯔꯦ ꯊꯥ ꯃꯨꯛ ꯐꯥꯔꯦ ꯂꯝꯉꯥꯟꯕꯤꯅ ꯕꯣꯔꯗꯤꯡꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯤꯅ ꯈꯜꯂꯝꯕꯒ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯒ ꯑꯣꯟꯊꯣꯛꯄꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯄꯦꯔꯠ ꯂꯥꯛꯇ꯭ꯔꯦ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯣꯟꯊꯔꯒ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯦ ꯄꯥꯈꯠꯄꯗ ꯂꯝꯉꯥꯟꯕꯤ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯣꯅꯤꯡꯕ ꯐꯥꯎꯕ ꯆꯥꯛ ꯆꯥꯅꯤꯡꯗꯕ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯁꯥꯁꯦ ꯏꯁꯣꯟ ꯁꯣꯟꯊꯕ ꯑꯃ ꯇꯧꯔꯛꯑꯦ ꯃꯉꯣꯟꯗ ꯑꯗꯨꯗꯒꯤ ꯑꯋꯥꯕꯗꯣ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯆꯥꯛ ꯆꯥꯕꯁꯦ ꯃꯥ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯣꯔꯦ ꯕꯥꯔꯨꯝꯗ ꯆꯦꯟꯖꯤꯟꯗꯨꯅ ꯃꯥ ꯑꯣꯅꯤꯡ ꯇꯧꯕꯗꯣ ꯈꯥꯡꯗꯨꯅ ꯇꯤꯝꯕꯣꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯦ ꯃꯆꯤꯟ ꯃꯌꯥꯗꯣ ꯏꯁꯤꯟ ꯁꯤꯜꯂꯒ ꯃꯕꯨꯛꯀꯗꯣ ꯑꯣꯟꯈꯠꯂꯒ ꯃꯔꯩ ꯇꯥꯈꯠꯂꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯁꯥꯗꯨꯗ ꯇꯧꯔꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯤꯡ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯖꯔꯦ ꯃꯥꯗꯤ ꯂꯥꯏꯍꯧꯁꯦ ꯌꯥꯝ ꯇꯣꯏꯅ ナꯒꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯥꯏꯍꯧ ꯍꯧꯔꯦ ꯑꯗꯨꯅ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯨ ꯌꯥꯗꯦ ꯆꯤꯟꯁꯦ ꯑꯁꯤꯟꯕ ꯀꯥꯔꯦ ꯆꯤꯟꯁꯦ ꯈꯥꯔꯦ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯖꯜꯂꯦ ꯁ꯭ꯀꯨꯜ ꯆꯠꯄꯗꯨ ꯐꯥꯎ ꯉꯝꯂꯛꯇ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯗꯣ ꯁꯨꯝ ꯈꯥꯡꯂꯝꯕꯗꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯄꯦꯔꯦꯟꯁꯁꯤꯡ ꯂꯥꯛꯑꯒ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯨꯗꯅ ꯍꯥꯏꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ
ꯌꯨꯝꯗ ꯆꯠꯂꯒ ꯈꯥꯕꯒ ꯄꯥꯎ ꯐꯥꯎꯅꯕꯅ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯃꯃꯥ ꯍꯣꯏꯅ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯁ꯭ꯀꯨꯜꯁꯤꯗ ꯁꯨꯝ ꯂꯩꯔꯒꯅ ꯁꯨꯝ ꯊꯥ ꯌꯥꯝꯁꯤꯜꯂꯛꯑꯒ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯅ ꯃꯥ ꯋꯥꯈꯜꯅ ꯉꯥꯎꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯐꯤꯔꯦꯞ ꯑꯝꯇ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯖꯤꯅꯥꯒꯤ ꯃꯅꯝꯃꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯦꯛ ꯊꯥ ꯂꯦꯞꯄꯗꯤ ꯆꯥꯃꯧꯔꯛꯀꯅꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯆꯤꯟ ꯌꯥ ꯁꯤꯜꯂꯛꯀꯅꯤ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯂꯥꯎꯗꯅ ꯂꯩꯅꯤ ꯄꯨꯛꯀꯁꯦ ꯑꯣꯟꯈꯠꯂꯒ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯒꯅꯤ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯆꯞ ꯆꯥꯅ ꯆꯨꯝꯃꯤ ꯃꯍꯥꯛ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ ꯁꯨꯝ ꯀꯨꯏꯁꯜꯂꯛꯑꯒ ꯊꯥ ꯌꯥꯝꯈ꯭ꯔꯒ ꯑꯦꯕꯣꯔꯁꯟ ꯇꯧꯕꯁꯨ ꯐꯔꯛ ꯇꯥꯏ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯂꯩꯁꯥꯅ ꯑꯉꯥꯡ ꯄꯣꯛꯄ ꯂꯣꯟꯅ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯩ ꯍꯥꯏꯔꯤꯕ ꯀꯌꯥꯗꯣ ꯃꯊꯪ ꯃꯥ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥ ꯀꯥꯟꯅꯗꯦ ꯃꯥ ꯁ꯭ꯀꯨꯜꯁꯤꯗ ꯁꯨꯝ ꯂꯩꯕꯅꯗꯤ ꯑꯣꯏꯔꯔꯣꯏ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯂꯥꯏꯍꯧꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯃꯥ ꯈꯣꯏꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛ ꯆꯠꯁꯦ ꯍꯥꯏꯕꯗ ꯗꯣꯛꯇꯔꯅ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯍꯥꯏꯔꯛꯑꯒꯅ ꯀꯃꯥꯏ ꯇꯧꯕ ꯃꯥꯁꯦ ꯈꯟꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯇꯝ ꯈꯔ ꯄꯦꯔꯣꯠ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯂꯔꯣꯏꯒꯦ ꯌꯨꯝꯗ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯂꯩꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯋꯥꯕ ꯃꯩꯁꯥ ꯂꯥꯡꯕꯗꯣ ꯑꯃꯨꯛ ꯐꯥꯎ ꯊꯣꯛꯇ꯭ꯔꯤ ꯈꯪꯐꯝ ꯈꯪꯗꯕꯅꯤ ꯑꯍꯤꯡ ꯑꯃꯠꯇꯁꯨ ꯃꯍꯥꯛ ꯇꯨꯝꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈꯤ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯊꯟꯗ ꯀꯞꯄꯤ ꯑꯍꯤꯡ ꯀꯌꯥꯗꯁꯨ ꯃꯊꯟꯗ ꯈꯟꯖꯩ ꯑꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯟꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯍꯥꯏꯁꯤꯗ ꯂꯣꯏꯅ ꯃꯥꯡꯖꯕꯁꯦ ꯑꯣꯏꯗꯀꯣ ꯅꯨꯄꯥꯗꯤ ꯑꯍꯣꯡꯕꯁꯦ ꯂꯩꯇꯦꯀꯣ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯃꯗꯨ ꯌꯥꯔꯨꯔꯤꯕꯅꯣ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯊꯝꯃꯨꯔꯤꯅꯣ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯐꯥꯎꯔꯛꯀꯗꯕ ꯏꯃꯝꯃꯝꯕ ꯀꯦꯕꯤꯟꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯎꯅꯔꯨꯔꯤꯕꯅꯣ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯣ ꯍꯦꯛ ꯎꯕꯗ ꯆꯦꯟꯊꯣꯛꯑꯝꯒꯗꯕꯅꯤ ꯈꯟꯊꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯑꯋꯥꯕꯁꯤ ꯀꯌꯥꯗ ꯑꯣꯏꯔꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯝꯃꯕꯗꯤ ꯀꯌꯥꯗ ꯐꯒꯅꯤ ꯑꯩ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯝꯃꯨꯕꯅꯣ ꯃꯥꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅ ꯆꯠꯂꯒ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯅꯝꯗꯅ ꯄꯨꯁꯤꯜꯂꯤ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯌꯥꯗꯕꯁꯨ ꯉꯝꯗꯦ ꯑꯗꯨꯃꯛꯇꯗ ꯄꯦꯟꯗꯗꯅ ꯑꯃꯨꯛ ꯆꯞ ꯆꯥꯅ ꯏꯖꯠ ꯂꯧꯅꯕꯒꯤꯗꯃꯛ ꯃꯃꯥꯟꯅꯕꯒꯤꯗꯃꯛ ꯄꯨꯁꯜꯂꯤ ꯑꯩꯁꯦ ꯈꯪꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯑꯩ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯈꯜꯂꯨꯔꯒ ꯃꯉꯣꯟꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯐꯅ ꯈꯜꯂꯝꯕꯅꯤ ꯃꯥꯗꯤ ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯔꯝꯃꯣꯏ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯃꯣꯏ ꯑꯩꯅ ꯁꯤꯗ ꯆꯥꯕ ꯊꯛꯄ ꯌꯥꯗꯈꯩ ꯏꯃꯥꯟꯅꯕꯤꯁꯤꯡ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯦ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯕ ꯌꯥꯕ ꯁꯥꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯍꯥꯛ ꯄꯦꯔꯠ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕꯗꯨꯁꯨ ꯐꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯍꯦꯟꯅ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯁꯣꯛꯆꯤꯜꯂꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯑꯦ ꯀ꯭ꯂꯥꯁ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯆꯥꯒ ꯑꯆꯥꯄꯣꯠꯀ ꯈꯔ ꯆꯥꯏ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯃꯗꯨ ꯃꯌꯥꯝꯗꯣ ꯃꯥꯌꯣꯛꯅꯅꯕꯒꯤ ꯆꯥꯛ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯦ ꯌꯨꯝꯗ ꯑꯣꯏꯔꯕꯗꯤ ꯀꯔꯤꯅꯣ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯆꯥꯁꯤꯟꯅꯕ ꯈꯔ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯕꯣꯔꯗꯤꯡꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯣ ꯁꯣꯛꯆꯤꯜꯂꯛꯄꯗꯨ ꯎꯕꯗ ꯋꯥꯔꯗꯦꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏ ꯏꯆꯥꯇꯣꯝꯕꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯈꯣꯏꯗ ꯁꯠ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯀꯩꯁꯨ ꯀꯟꯅ ꯅꯥꯕ ꯅꯠꯇꯦꯗ ꯂꯥꯏꯍꯧ ꯈꯔ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯏꯁꯥꯁꯦ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯆꯤꯜ ꯂꯩꯁꯦ ꯈꯥꯕ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯛꯆꯥꯡꯁꯦ ꯁꯣꯟꯊꯔꯛꯄ ꯑꯗꯨꯅꯤꯗ ꯑꯩꯁꯨ ꯁꯨꯝ ꯁ꯭ꯀꯨꯜ ꯂꯦꯞꯄꯗꯣ ꯄꯥꯝꯃꯨꯕꯅꯤ나 ꯐꯒꯗ꯭ꯔꯅ ꯁꯨꯝ ꯂꯩꯕꯅꯤ ꯑꯣ ꯑꯗꯨꯗꯤꯅꯦ ꯗꯣꯛꯇꯔꯗꯅꯦ ꯌꯦꯡꯊꯣꯛꯑꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯇꯥꯡꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁ ꯌꯥꯅꯤꯗ ꯗꯣꯛꯇꯔꯗꯤ ꯆꯠꯂꯔꯣꯏꯁꯦ ꯐꯥꯔꯃꯥꯁꯤꯁꯤꯗꯒꯤ ꯂꯥꯏꯍꯧꯒꯤ ꯆꯤꯟꯌꯥ ꯈꯥꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯅꯕꯒꯤ ꯒꯨꯂꯤ ꯑꯃ ꯂꯩꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯐꯅꯤꯗ ꯁ꯭ꯀꯨꯜꯒꯤꯗꯤ ꯃꯣꯏꯅ ꯁꯨꯝ ꯄꯥꯈꯠꯇꯅ ꯁꯨꯝ ꯀꯟꯅ ꯅꯥꯁꯜꯂꯛꯑꯗꯤꯅ ꯅꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄꯅꯤꯗ ꯑꯩ ꯀꯩꯁꯨ ꯀꯟꯅ ꯅꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯈꯪꯖꯤꯜꯂꯒ ꯍꯥꯏ ꯑꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯥꯇꯣꯝꯕꯤ ꯅꯪꯕꯨ ꯌꯦꯡꯊꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯅꯦ ꯗꯣꯛꯇꯔꯅ ꯌꯦꯡꯉꯒ ꯑꯅꯥꯕꯗꯣ ꯀꯔꯤꯅꯣ ꯐꯖꯅ ꯈꯪꯗꯣꯛꯑꯒ
ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯐꯖꯅ ꯊꯥꯕꯅ ꯐꯠꯇ꯭ꯔꯣ? ꯂꯝꯉꯥꯟꯕꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤ꯫ ꯕꯕꯥ ꯌꯥꯅꯤꯗ, ꯐꯥꯔꯃꯥꯁꯤꯗꯒꯤ ꯒꯨꯂꯤ ꯂꯩꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯗꯨꯅ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯥꯏꯍꯧꯒꯤ ꯒꯨꯂꯤ ꯂꯩꯔꯦ꯫ ꯃꯥꯅ ꯂꯣꯟꯅ ꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯝꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯐꯣꯟ ꯇꯧꯏ ꯈꯥꯕꯗ꯫ ꯍꯜꯂꯣ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ, ꯖꯦꯅꯤꯝꯁꯇ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯗ ꯂꯩꯕ? ꯑꯁ ꯀꯨꯏꯔꯦꯗ, ꯊꯥ ꯃꯈꯥꯏꯃꯨꯛ ꯐꯥꯔꯦ꯫ ꯅꯪ ꯌꯨꯝꯗ ꯂꯥꯛꯑꯕꯣ? ꯑꯩ ꯌꯨꯝꯗ ꯉꯁꯤ ꯍꯧꯖꯤꯛꯇ ꯌꯧꯔꯛꯇ ꯉꯥꯏꯔꯤ꯫ ꯀꯩꯒꯤꯅꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯕ꯭ꯔꯣ? ꯀꯩꯒꯤ ꯂꯥꯛꯏꯅꯣ? ꯑꯩꯁꯦ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦ, ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯩ ꯀꯟꯁꯤꯞ ꯑꯣꯏꯔꯦ, ꯃꯦꯠꯁ ꯂꯥꯛꯇ꯭ꯔꯦ꯫ ꯑꯦ, ꯅꯪ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯅꯣ? ꯃꯦꯠꯁ ꯂꯥꯛꯇ꯭ꯔꯗꯤ ꯀꯟꯁꯤꯞ ꯑꯣꯏ ꯍꯥꯏꯌꯦ ꯖꯤꯅꯥ ꯍꯣꯏꯒꯤ ꯃꯅꯝꯃꯅ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ, ꯆꯥꯛꯃꯧꯔꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ, ꯑꯣꯅꯤꯡ ꯑꯣꯅꯤꯡꯗꯨꯅꯇ ꯂꯩꯕ ꯍꯥꯏꯕꯗꯣ, ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯧꯔꯦ ꯑꯩ꯫ ꯑꯗꯣ ꯑꯩꯁꯨ ꯈꯔ ꯍꯦꯟꯇꯣꯛꯑꯒ ꯂꯥꯛꯀꯗ꯭ꯔꯅ ꯑꯗꯨꯝ ꯂꯩꯕꯅꯦ, ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯦ꯫ ꯃꯊꯪ ꯊꯥꯗ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯇꯧꯕꯅꯦ꯫ ꯃꯊꯪ ꯊꯥꯒꯤꯁꯨ ꯌꯧꯔꯛꯇꯣꯔꯦ, ꯍꯞꯇꯥꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯗ ꯀꯩꯁꯨꯛ ꯅꯥꯗꯦ, ꯀꯩꯁꯨꯛ ꯇꯧꯗꯦꯅ ꯑꯗꯨꯝ ꯂꯩꯕꯅꯦ, ꯌꯨꯝꯗ ꯏꯃꯥ ꯍꯣꯏ ꯈꯪꯅꯔꯛꯑꯅꯤꯅ꯫ ꯑꯗꯣ ꯋꯥꯔꯗꯦꯟꯅ ꯑꯩ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯕꯗꯨꯗ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦꯅ ꯀ꯭ꯂꯥꯁ ꯐꯥꯎ ꯌꯥꯎꯕ ꯉꯝꯗꯕꯗꯨꯗ ꯋꯥꯔꯗꯦꯟꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯕꯅꯦ꯫ ꯑꯩꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯣꯏꯅ ꯈꯥꯡꯖꯜꯂꯒ ꯑꯗꯨꯝ ꯂꯩꯕꯅꯦ꯫ ꯑꯗꯣ ꯅꯪ ꯇꯦꯁ ꯑꯃ ꯇꯧꯊꯣꯛꯑꯒ ꯑꯔꯦꯞꯄꯗꯣ ꯈꯪꯕꯅ ꯐꯠꯇ꯭ꯔꯣ? ꯀꯗꯥꯏꯗ ꯇꯦꯁ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ? ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯁꯤ ꯃꯇꯥꯡꯗ꯫ ꯑꯁ ꯑꯩꯁꯨ ꯈꯪꯗꯦꯅꯦ꯫ ꯑꯩ ꯖꯦꯝꯁꯇ ꯑꯃꯨꯛꯇ ꯍꯪꯉꯛꯀꯦ, ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯕ ꯃꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯕꯅꯦ, ꯃꯣꯏꯗ ꯑꯃꯨꯛꯇ ꯍꯪꯍꯜꯂꯛꯀꯦ꯫ ꯖꯦꯝꯁꯇ ꯍꯪꯉꯗꯤ ꯂꯣꯏ ꯈꯪꯅꯔꯅꯤ, ꯌꯥꯔꯣꯏꯌꯦ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯖꯦꯅꯤꯝꯁꯇ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯋꯥꯏ ꯐꯥꯔꯃꯥꯁꯤꯗ ꯍꯪꯉꯣ, ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯣꯏ, ꯄꯥꯈꯪꯂ ꯍꯥꯏꯕꯁꯨ ꯈꯪꯉꯣꯏ꯫ ꯑꯗꯨꯅ ꯃꯦꯠꯁ ꯂꯥꯛꯇ꯭ꯔꯦ, ꯁꯨꯃꯥꯏꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ ꯐꯥꯎꯔꯦ, ꯑꯗꯣ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯅꯤꯅ ꯐꯥꯔꯃꯥꯁꯤꯒꯤ ꯃꯤꯗ ꯍꯪꯉꯣ, ꯑꯗꯨꯒ ꯇꯥꯟꯅꯔꯣ, ꯑꯗꯨꯅ ꯐꯅꯤ꯫ ꯍꯣꯏ, ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯔꯒꯦ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯑꯩꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯏ꯫ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯟꯁꯤꯞ ꯑꯣꯏꯔꯝꯃꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ, ꯑꯗꯨꯒ ꯆꯦꯜꯂ ꯃꯇꯨꯡꯗ ꯀꯩꯀꯩꯅꯣꯗꯣ ꯈꯟꯅꯔꯁꯤ꯫ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ, ꯑꯗꯨ ꯌꯥꯔꯣꯏ꯫ ꯁꯣꯝꯗ ꯏꯃꯥꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯅ ꯊꯥ 4-5ꯁꯦ ꯁꯦꯟꯗꯣꯏ ꯍꯨꯟꯗꯕꯒꯤ ꯈꯠꯅꯕꯗ ꯄꯩꯁꯥ ꯁꯤꯡꯉꯣꯅ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯁꯨ ꯕꯟꯗꯣꯞ ꯊꯝꯕꯗꯨꯁꯨ ꯍꯜꯂꯣꯅ, ꯀꯩꯒꯨꯝꯕ ꯍꯦꯛ ꯍꯟꯗ꯭ꯔꯗꯤ ꯌꯣꯟꯊꯣꯛꯑꯅꯤ, ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯌꯥꯔꯣꯏꯅ ꯑꯗꯨꯒꯤ ꯃꯔꯣꯜ ꯑꯃ ꯃꯊꯥ ꯁꯥꯕꯅꯦ꯫ ꯇꯥꯆꯧꯁꯨ ꯌꯥꯝ ꯁꯥꯎꯔꯤ, ꯍꯤꯡꯒꯣꯜ ꯕꯟꯗꯣꯞ ꯂꯧꯕ ꯑꯍꯟꯗꯨꯒ ꯇꯥꯆꯧꯒ ꯈꯠꯅꯗꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯆꯦꯟꯕꯒ꯫ ꯐꯔꯦ ꯊꯝꯃꯣ, ꯑꯩ ꯑꯃꯨꯛꯇ ꯐꯥꯔꯃꯥꯁꯤꯗ ꯍꯪꯉꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯐꯣꯟꯗꯣ ꯊꯝꯅꯩ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯃꯊꯥ ꯁꯥꯅ ꯂꯩ꯫ ꯃꯃꯥꯅ ꯁꯪꯒꯣꯝ ꯈꯦꯔ ꯈꯔ ꯍꯧꯕꯤꯔꯦ꯫ ꯂꯝꯉꯥꯟꯕꯤꯗꯣ ꯁꯪꯒꯣꯝ ꯈꯦꯔꯗꯨꯗꯤ ꯈꯤꯇꯪ ꯆꯥꯕ ꯌꯥꯏ, ꯈꯔ ꯆꯥꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤ꯫ ꯈꯥꯕ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏ꯫ ꯃꯃꯥꯒꯤ ꯃꯊꯥꯅꯦ, ꯂꯝꯉꯥꯟꯕꯤꯒꯤ ꯃꯊꯥꯅꯦ꯫ ꯀꯩꯒꯨꯝꯕ ꯀꯟꯁꯤꯞ ꯑꯣꯏꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯗꯅ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯕ ꯑꯍꯜꯁꯨ ꯖꯥꯠ ꯊꯤꯕꯅ ꯂꯣꯏ꯫ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯅꯨꯄꯤ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯏ꯫ ꯃꯃꯥꯁꯨ ꯅꯥꯔꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ, ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯀꯥꯟꯕ, ꯌꯥꯝꯅ ꯊꯤꯅ ꯚꯥꯞ ꯇꯥꯗꯕ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯌꯥꯝꯕꯅ ꯂꯥꯟ ꯇꯥꯒꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯐꯥꯔꯃꯥꯁꯤꯗ ꯆꯪꯉꯤ, ꯃꯥꯛꯁꯨ ꯎꯞꯁꯜꯂꯤ, ꯃꯀꯣꯛꯀꯤ ꯖꯣꯒꯤꯡꯗꯨꯁꯨ ꯈꯨꯝꯖꯤꯜꯂꯤ, ꯃꯁꯛꯇꯣ ꯐꯖꯅ ꯈꯪꯗꯅꯕ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯤ, ꯃꯤ ꯈꯔ ꯀꯣꯝꯊꯔꯛꯄ, ꯃꯤ ꯂꯠꯄꯒꯤ ꯇꯥꯟꯖꯥꯗꯨꯗ꯫ ꯅꯅꯥꯎ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ꯫ ꯑꯩ ꯅꯨꯄꯤ ꯊꯤꯗ ꯉꯥꯏꯔꯤꯕꯅꯦꯕꯀꯣ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯦꯠꯁ ꯂꯥꯛꯇ꯭ꯔꯦ, ꯃꯥ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ, ꯑꯗꯨꯒ ꯃꯥ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯅꯤ? ꯑꯣ ꯌꯥꯅꯤ ꯏꯌꯥꯝꯕ, ꯑꯗꯨꯗꯤ ꯁꯤꯒꯤꯁꯤꯗ ꯇꯦꯁ ꯇꯧꯕꯤꯔꯣ, ꯁꯤꯁꯦ ꯂꯧꯕꯤꯔꯣ, ꯁꯤꯗ ꯂꯥꯏꯟ 2 ꯆꯤꯡꯉꯗꯤ ꯀꯟꯁꯤꯞ ꯑꯣꯏꯔꯦ꯫ ꯁꯤꯒꯤ ꯕꯦꯂꯣꯁꯤꯠꯁꯦ ꯄꯨꯕꯤꯈ꯭ꯔꯣ, ꯑꯗꯨꯒ ꯁꯤ ꯍꯥꯟꯅ ꯌꯦꯡꯕꯤꯔꯣ, ꯑꯗꯨꯒ ꯈꯪꯉꯅꯤ꯫ ꯑꯗꯨ ꯏꯅꯥꯎ, ꯀꯩꯒꯨꯝꯕ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯟꯕꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ, ꯄꯩꯁꯥꯁꯨ ꯊꯣꯛꯇ꯭ꯔꯤꯕꯅꯤ나 ꯃꯇꯝ ꯈꯔꯗꯤ ꯑꯉꯥꯡ ꯌꯥꯎꯅꯤꯡꯗꯦ, ꯑꯗꯣ ꯀꯝꯗꯧꯅꯤ?
ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯒꯨꯂꯤ ꯑꯀꯟꯕ ꯑꯃ ꯂꯩ, ꯑꯗꯨ ꯆꯥꯍꯧꯔꯒ ꯑꯗꯨꯝ ꯃꯊꯟꯗ ꯄꯨꯛꯅꯨꯡꯗ ꯑꯉꯥꯡꯗꯣ ꯀꯥꯏꯖꯈꯤꯕ, ꯑꯗꯨꯒ ꯃꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯇꯧꯅꯩ. ꯑꯗꯨꯒ ꯊꯥ ꯌꯥꯝꯈ꯭ꯔꯗꯤ ꯅꯔꯁ ꯑꯃ ꯇꯥꯟꯅꯔꯒ ꯑꯦꯕꯣꯔꯁꯟ ꯇꯧꯗꯕ ꯌꯥꯔꯣꯏ. ꯑꯗꯨꯗꯤ ꯐꯔꯦ ꯏꯅꯥꯎ, ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯒꯦꯀꯣ ꯑꯩ. ꯍꯣꯏ ꯌꯥꯅꯤ, ꯑꯗꯣ ꯃꯤꯉꯣꯟꯗꯗꯤ ꯃꯁꯤ ꯌꯥ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ. ꯁꯤꯗꯤ ꯁꯤꯀ꯭ꯔꯦꯠꯅꯤ. ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯇꯧ ꯎꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ. ꯍꯣꯏ ꯏꯅꯥꯎ. ꯑꯁꯨꯝꯅ ꯕꯦꯂꯣꯁꯤꯠꯇꯣ ꯂꯧꯔꯒ ꯍꯜꯂꯛꯏ. ꯑꯗꯨꯒ ꯂꯝꯉꯥꯟꯕꯤꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯏ. ꯋꯥꯔꯤ ꯁꯥꯔꯛꯄ ꯌꯥꯕ꯭ꯔꯣ? ꯅꯊꯟꯗ ꯂꯩꯕ꯭ꯔꯣ? ꯏꯃꯥ ꯍꯣꯏ ꯂꯣꯏ ꯊꯕꯛ ꯆꯠꯅꯈꯤ, ꯍꯥꯏꯔꯛꯑꯣ. ꯐꯥꯔꯃꯥꯁꯤꯒꯤ ꯑꯉꯥꯡ ꯑꯃꯗ ꯇꯥꯟꯅꯔꯛꯏ. ꯑꯗꯣ ꯑꯗꯨꯏ ꯇꯦꯁ ꯇꯧꯅꯕ ꯕꯦꯂꯣꯁꯤꯠꯇꯣ ꯑꯩ ꯂꯩꯔꯛꯑꯦ. ꯍꯣꯔꯦꯟ ꯗꯥ ꯌꯥꯏꯃ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯔꯅꯤ. ꯑꯩ ꯌꯨꯝꯗ ꯍꯥꯏꯊꯔꯛꯑꯅꯤ. ꯑꯩ ꯊꯤꯜꯂꯛꯑꯒꯦ. ꯑꯗꯣ ꯅꯪ ꯁꯤ ꯌꯦꯡꯉꯣ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯟꯁꯤꯞ ꯑꯣꯏꯔꯝꯃꯗꯤ ꯒꯨꯂꯤ ꯑꯃ ꯂꯩ ꯍꯥꯏꯌꯦ, ꯑꯗꯨ ꯆꯥꯎ ꯍꯥꯏ. ꯑꯗꯣ ꯒꯨꯂꯤꯗꯣ ꯆꯥꯁꯜꯂꯁꯦ. ꯑꯗꯨꯒ ꯆꯦꯟꯕ ꯈꯣꯠꯄ ꯍꯥꯏꯗꯨꯗꯤꯅꯦ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ. ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯂꯥꯞꯊꯣꯛꯄ ꯂꯩꯇꯦ. ꯅꯪꯉꯣꯟꯗꯒꯤ ꯀꯩꯁꯨ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ. ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯍꯨꯟꯗꯣꯛꯑꯝꯒꯗꯕꯁꯨ ꯑꯩꯗꯤ ꯅꯠꯇꯦ. ꯍꯧꯖꯤꯛꯁꯦ ꯐꯤꯕꯝ ꯃꯇꯝ ꯆꯥꯗꯕꯒꯤꯅꯤ. ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯦꯟ ꯆꯣꯡꯕꯗꯤ ꯄꯥꯝꯗꯦ. ꯑꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯕ ꯌꯥꯅꯔꯅꯤ ꯍꯥꯏꯔꯗꯤ ꯃꯇꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯁꯦ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯇꯣ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ. ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯔꯛꯑꯗꯤ ꯑꯩ ꯅꯪꯒ ꯀꯥꯏꯅꯔꯒꯅꯤ. ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯀꯦ. ꯑꯗꯨꯒꯨꯝꯕ ꯂꯝꯆꯠꯇꯨꯅꯅꯦ ꯁꯣꯛꯍꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯦ. ꯑꯗꯨꯅ ꯅꯪ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ. ꯏꯕꯥꯅꯤ ಉನರಬಸುನೆ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯊꯣꯛꯂꯛꯀꯅꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ. ꯁꯤ ꯌꯥꯅꯁꯤ ꯏꯕꯥꯅꯤ. ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ. ꯑꯗꯣ ꯅꯪ ꯆꯠꯂꯗꯤ ꯒꯨꯂꯤꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯅꯗꯅꯕ ꯒꯨꯂꯤꯗꯨꯁꯨ ꯑꯗꯨꯝ ꯂꯩꯁꯜꯂꯛꯑꯒꯦꯔꯥ? ꯀꯟꯁꯤꯞꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯈꯪꯉꯦ ꯑꯩ. ꯑꯩꯅ ꯒꯨꯂꯤꯗꯣ ꯑꯃꯨꯛ ꯂꯩꯕ ꯆꯠꯅꯅꯤ. ꯑꯗꯨꯅ ꯂꯩꯁꯤꯜꯂꯛꯄꯅ ꯐꯠꯇ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯅ ꯐꯅꯤ. ꯑꯩ ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯍꯥꯏꯖꯤꯜꯂꯒ ꯑꯩ ꯒꯨꯂꯤꯗꯨꯁꯨ ꯂꯩꯔꯛꯑꯒꯦ. ꯑꯁꯨꯝꯅ ꯈꯥꯕꯅ ꯒꯨꯂꯤꯗꯨꯁꯨ ꯂꯩꯔꯛꯑꯦ. ꯅꯨꯃꯤꯗꯥꯡꯗꯣ ꯈꯥꯕꯅ ꯕꯦꯂꯣꯁꯤꯠꯇꯨꯒ ꯒꯨꯂꯤꯗꯨꯒ ꯊꯤꯜꯂꯛꯑꯝꯃꯤ. ꯂꯣꯟꯅ ꯊꯣꯛꯑꯒ ꯂꯧꯁꯤꯜꯂꯨꯔꯦ. ꯂꯝꯉꯥꯟꯕꯤꯅ ꯃꯣꯏꯒꯤ ꯇꯣꯏꯂꯦꯠꯇ ꯆꯪꯗꯨꯅ ꯕꯦꯂꯣꯁꯤꯠꯇꯣ ꯍꯥꯟꯅ ꯇꯦꯁ ꯇꯧꯏ. ꯈꯥꯕꯅ ꯇꯥꯛꯑꯝꯕ ꯃꯑꯣꯡꯗ. ꯃꯊ꯭ꯋꯥꯏ ꯋꯥꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯍꯥꯛ ꯀꯟꯁꯤꯞ ꯑꯣꯏꯕꯤꯗꯕ ꯍꯥꯏꯗꯅ ꯂꯥꯏ ꯁꯣꯜꯂꯤ. ꯑꯗꯨꯕꯨ ꯀꯟꯁꯤꯞ ꯑꯣꯏꯔꯦ. ꯃꯍꯥꯛ ꯋꯥꯆꯞꯇ ꯕꯦꯂꯣꯁꯤꯠꯇꯨ ꯐꯣꯇꯣ ꯀꯥꯞꯄꯒ ꯈꯥꯕꯗ ꯊꯥꯏ. ꯑꯗꯨꯗꯩ ꯈꯥꯕꯅ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯗꯤ ꯅꯪ ꯒꯨꯂꯤꯗꯣ ꯆꯥꯁꯜꯂꯣ. ꯑꯗꯨꯗꯒꯤ ꯀꯤꯅ ꯂꯝꯉꯥꯟꯕꯤꯗꯣ ꯒꯨꯂꯤꯗꯨ ꯆꯥꯁꯤꯜꯂꯦ. ꯑꯍꯤꯡꯗꯣ ꯃꯥ ꯃꯊꯟꯇ ꯀꯞꯄꯒ ꯇꯨꯝꯃꯤ. ꯈꯥꯕꯁꯨ ꯃꯊꯥ ꯁꯥꯕꯅ ꯉꯥꯎꯏ. ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯆꯦꯟꯊꯔꯛꯄ, ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯃꯤꯟꯅꯔꯛꯄ, ꯅꯨꯡꯉꯥꯏꯅ ꯂꯥꯛꯈꯤꯕ ꯅꯨꯡꯁꯤ ꯂꯝꯕꯤꯗꯣ ꯃꯤꯀꯨꯞꯇꯨ ꯈꯛꯇꯪꯗ ꯉꯁꯤꯗꯤ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ. ꯃꯈꯣꯏ ꯑꯅꯤ ꯃꯊꯥꯅ ꯉꯥꯎꯔꯦ. ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯣ ꯆꯪꯉꯛꯏ. ꯃꯃꯥ ꯆꯪꯉꯛꯄꯗꯨꯗ ꯂꯝꯉꯥꯟꯕꯤꯗꯣ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯏ. ꯍꯩ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ. ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯐꯖꯅ ꯌꯦꯡꯊꯣꯛꯎꯕꯅ ꯐꯅꯤꯗ. ꯏꯃꯥ, ꯌꯥꯅꯤꯗ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯃꯔꯥꯏ ꯐꯖꯈꯤꯅꯤ. ꯍꯣ, ꯐꯔꯦ. ꯍꯌꯦꯡꯗꯤꯅꯦ ꯅꯣꯡꯃꯥꯡꯈꯥ ꯐꯨꯠꯄꯤꯒꯦ. ꯅꯣꯡꯃꯥꯡꯈꯥ ꯊꯛꯄꯁꯨ ꯐꯕꯅꯤ ꯂꯥꯏꯍꯧꯁꯦ. ꯏꯆꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯁꯨꯝꯅ ꯃꯃꯥꯗꯣ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯒ ꯂꯝꯉꯥꯟꯕꯤꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯕꯗꯒꯤ ꯆꯠꯈ꯭ꯔꯦ. ꯂꯝꯉꯥꯟꯕꯤ ꯃꯊꯟꯇ ꯈꯜꯂꯤ. ꯑꯣ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯏꯃꯥꯗ ꯃꯤꯅꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯀꯣ. ꯏꯃꯥꯒ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤꯀꯣ. ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯤꯕ ꯃꯊꯥꯁꯦ ꯏꯃꯥꯗ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗꯕ ꯃꯊꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯀꯣ. ꯏꯃꯥꯒ ꯈꯟꯅꯒꯗꯕ ꯇꯥꯟꯅꯒꯗꯕꯗꯨ ꯏꯊꯟꯗ ꯃꯥꯌꯣꯛꯅꯔꯦꯀꯣ. ꯀꯔꯤꯒꯨꯝꯕ ꯒꯨꯂꯤꯁꯤꯅ ꯏꯗꯨ ꯁꯦꯡꯅ ꯆꯠꯊꯣꯛꯑꯕꯗꯤ ꯐꯩ. ꯑꯃꯨꯛ ꯏꯁꯦ ꯆꯠꯊꯣꯛꯇꯅ ꯑꯉꯥꯡꯁꯦ ꯀꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯅꯤ? ꯗꯣꯛꯇꯔ ꯀꯅꯥꯒꯤꯗꯅꯣ ꯑꯩꯅ ꯆꯠꯂꯒ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯗꯣꯏꯁꯤꯕꯣ? ꯀꯅꯥꯝꯇꯁꯨ ꯌꯥꯎꯗꯅ. ꯑꯩ ꯈꯪꯗ꯭ꯔꯦꯗ. ꯑꯩ ꯉꯥꯎꯔꯦꯗ. ꯑꯩ ꯏꯊꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯁꯤꯔꯥ? ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯂꯅꯤ. ꯑꯩ ꯏꯊꯟꯗ ꯌꯥꯝ ꯋꯥꯔꯦ. ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯊꯟꯗꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯀꯣꯝꯃꯅꯤ. ꯑꯁꯨꯝꯅ ꯃꯊꯟꯇ ꯀꯞꯆꯩ.